ꯀꯩꯅꯣꯒꯤ ꯃꯣꯏꯅ ꯊꯥꯔꯛꯏꯔꯣ Beneficiary exact delivery location is treasure ꯊꯥꯕ꯭ꯔꯥ ꯑꯗꯨꯕꯨ ꯀꯩꯅꯣ ꯃꯣꯏꯅ ꯑꯃꯨꯛ ꯍꯪꯒꯠ ꯍꯟꯗ ꯍꯥꯏꯔꯤꯁꯦ ꯈꯪꯗꯦ ꯆꯦꯒꯤꯁꯨ ꯁꯤꯗ ꯁꯤ ꯂꯣꯀꯦꯁꯟꯁꯤꯗ ꯇꯧꯔꯕ ꯐ꯭ꯂꯤꯞꯀꯥꯔꯠ ꯅꯠꯂꯣ ꯐ꯭ꯂꯤꯞꯀꯥꯔꯠꯁꯦ ꯑꯦꯃꯥꯖꯣꯟꯁꯨ ꯇꯧ ꯌꯥꯅꯤ ꯌꯥꯅꯤ ꯀꯩ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯁꯤꯟꯕꯩꯅꯦ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯀꯟꯐꯥꯔꯝ ꯇꯥꯅꯤꯡꯕꯒꯤ ꯋꯥꯆꯞ ꯍꯥꯡꯉꯗꯤ ꯑꯗꯨꯝ ꯄꯪꯊꯥꯗ ꯊꯥꯔꯛꯄ ꯌꯥꯎꯕꯅꯤ ꯅꯝꯕꯔꯗ ꯍꯌꯦꯡ ꯌꯧꯔꯝꯗꯥꯏꯗꯣ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯍꯌꯦꯡ ꯀꯣꯠ ꯂꯥꯛꯈꯤꯅꯦꯕꯀꯣ ꯄꯣꯠ ꯌꯧꯔꯀꯥꯟꯗ ꯑꯗꯨꯏꯗꯣ ꯑꯃꯨꯛ ꯃꯣꯏ ꯗꯤꯂꯤꯚꯔꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯗꯣꯏꯅꯤꯀꯣ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯀꯅꯦꯕ ꯉꯥꯡꯉꯣꯏꯍꯦ ꯃꯩꯇꯩꯅ ꯊꯤꯜꯂꯛꯇꯧꯕꯨ ꯑꯗꯨꯗꯅꯦ ꯀꯣꯠ ꯑꯃ ꯊꯥꯔꯛꯀꯅꯦꯕ ꯑꯗꯨ ꯍꯥꯏꯗꯧꯕ ꯍꯌꯦꯡ
시래. Buat dia apa kamu sih? Padahal di buat saya. Buat kan? Ya ada juga.
Nabat kung niyo. Wag sila mga ka na. Terus ni tayo ka na sir.
ꯃꯤ ꯌꯥꯝꯕꯅꯤꯅꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯄꯨꯕꯗꯣ ꯄꯣꯠ ꯌꯥꯝꯗ꯭ꯔꯥ ꯑꯗ ꯌꯥꯝꯗꯕꯤꯗ ꯃꯆꯥ 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 ꯄꯤꯔꯛꯄꯗꯅꯦ ꯑꯗꯨꯒꯤꯗꯤ ꯄꯨꯕ ꯉꯝꯗꯄꯣꯠꯇꯦ ꯄꯩꯁꯥ ꯈꯛꯇ ꯄꯤꯕ ꯌꯥꯎꯗꯦ ꯄꯨꯕ ꯉꯝꯗꯕꯤꯗ ꯄꯣꯠ ꯃꯆꯥ 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 ꯄꯤꯔꯛꯄꯗ ꯆꯥꯛꯀꯧꯕ ꯍꯥꯏꯔꯒꯗꯤ ꯃꯃꯥ ꯂꯣꯏꯔꯗꯤ ꯅꯪꯗꯣ ꯑꯩ ꯃꯁꯤꯡ ꯊꯤꯔꯛꯀꯦ ꯃꯁꯤꯡ ꯊꯤꯔꯛꯀꯦ ꯊꯥꯖꯗ꯭ꯔꯒ ꯆꯦ ꯇꯣꯝꯕꯤꯗ ꯍꯪꯉꯣꯕꯀꯣ ꯆꯦ ꯇꯣꯝꯕꯤꯕꯨ ꯀꯃꯥꯏ ꯇꯧꯒꯦ ꯍꯪꯉꯣ ꯍꯥꯏꯔꯛꯎꯔꯥ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤꯗꯨꯅ ꯑꯅꯤꯁꯨꯕꯗꯒꯤꯗꯤ ꯃꯃꯥꯡꯗ ꯀꯩꯀꯩ ꯇꯥꯃꯣ ꯑꯍꯥꯟꯕꯗꯤꯀꯣ ꯉꯥꯡꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯌꯨꯝꯒꯤꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯌꯨꯝꯁꯤꯅ ꯑꯗꯨꯝ ꯌꯧꯔꯛꯑꯦꯕ ꯆꯠꯈꯤꯕꯒꯤꯗꯤ ꯎꯕꯤꯗ꯭ꯔꯤꯗꯨꯗꯤ ꯂꯥꯛ ꯆꯥꯗꯕ ꯃꯤꯒꯨꯝꯕ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯣ ꯑꯗꯣ ꯑꯁꯤꯁꯦ ꯑꯩꯅ ꯃꯤ ꯃꯌꯥꯝ ꯁꯤꯟꯕꯁꯤꯡꯁꯦ ꯁꯤꯕꯨꯗꯤ ꯑꯍꯥꯟꯕꯒꯤꯅꯤꯅ ꯑꯍꯣꯡꯕꯗꯨꯗꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯠꯅꯤꯡꯕꯗꯣ